खुरुमजरी ISTV पाउमियंग ताबीरबा सिंगमुतराम नोक्चरी हौजिमरोय बपाउ लमदा मसिदगी अपस्पा लौथोकनबा भारत की प्राइम मिनिस्टर दा तक्शिलगनी हाइना निमिनिनी की कोंगसता ngasi इम्फाल दा थुंगलखिबा यूनियन मिनिस्टर रामविलास पासवाल ना फोंदोखरे ख्वाइरंबन कैथेल बु हेना लु नानबा कैथेल अमा ओहनबा अखनबा पथाप अमा पुथोकलगनी हाइना IBSD की डायरेक्टर ना फोंदोरक्ले अमदे नागा सिंगी चही की मरु मरांग खुनबा कुमहै लुइंगाइनी फेस्टिवल सनापति की मिनी स्टेडियम ग्राउंड पांगथोखरे हौजे मपुंग बपाउ मणिपुर दा आर्म फोर्सेस स्पेशल पावर्स एक्ट 1958 मपुंग फाना लौथोकनबा भारत की प्राइम मिनिस्टर दा तक्शिलगनी हाइना निमिनिनी की कोंगसता से इम्फाल दा थुंगलखिबा कंज्यूमर्स अफेयर्स फूड एंड पब्लिक डिस्ट्रीब्यूशन के यूनियन मिनिस्टर रामविलास पासवाल ना फोंदोखरे ngasi mahag Imphal airport ta ayuk pung 13 minute ni furam taba matam da thunglakhe mafam aduda consumer affairs food and public distribution ge minister Moyangthem Okendro department ke official sing lok jana shakti party Manipur state unit ki president Thangkhan gin ngaite amasung langthabal kendra ge MLA Karam Shamna harau tayam na okay makata na mahakpu lok jana shakti party Manipur state unit amasung langthabal kendra committee na sinduna Lilong Chajing Marian Khongi Puthiba Lampakta harau tayamna okay Thoramaduda Union Minister Ramvilas Paswal na Irom Chanu Samilana Sangchiliba Khongjang asibu saugatpagal loinana lamdam asidagi apspa lauthoknaba Bharat ki Prime Minister da taklagani haike mana makha taraduna Food Security Act na khungangi miyoi chada marfumari hena khudong saba pigadoriba se athuba matamda chanahanana ba che minister da takshin kre haike loinana Guwahati da pangthokiba akhanaba mifam amada lamdingdagi silchar phawbagi broad gauge rail lambi chahi asigi March 19 phawbada loishinanaba khanakre haike Definitely when I will go back I will talk to Prime Minister I will write to letter demanding the removal of the Armed Forces Special Power Act 1958 so that our sister Sarmila fasting may be end and we can fulfill the demand of the Manipur people. Friends have told that the northeastern people should be in the mainstream and there should not be discrimination against them in the national capital and throughout the country. I am the minister, I am cabinet minister in the central government and I assure you that discrimination against the northeast people never done during our government and the stern action will be taken against those who just discriminate among the masses. Paumisina hangba wahangi paukumda mangna haikibada hojik center da BJP na luchingba NDA gi sarkar asina laklabana state asida hana congress pu sagatuna chalamba adu national executive meeting da pukatuna khanaraba matungda opposition oina miyamgi sakot thorangi thabak singda yengsinanaba warip lawragani haike So already क्या कहते हैं there is no question of seat in Lok Sabha that is a speaker से assembly speaker से but party is in क्या कहते हैं कि in central in it is treasury bench NDA and in the state because the Congress government is there so we are in opposition here so they will remain in opposition so we have already written 6 months back. So that means you are instructing the MLA to withdraw their support to Congress. Yes. MLA Karam Shamna Lok Jana Shakti Party bu lamdam asida hena ma pangal kalhan bagal loinana state unit ki khongloi singna kanna honare masida lokatpa yaba akhanaba khongthang sing national gi lusingba singna pautak pibiu haibagal loinana point manga yawba memorandum amasu pisinke National Food Security Act has been implemented in some of the states of India. An instruction from your good self to implement the same in our state too will be the blessing to the people who are in need. My constituency is a historical important place. We will be highly grateful if special package of development be granted under the donor ministry with your kind persuasion. State asida July thadagi National Food Security Act thabak oina pangthoknaba thorang leire haina Union Consumer Affairs Food and Public Distribution Minister Ramvilas Paswal na phongdokre Imphal Hotel da pangthokpa pawgi mifam amada mangna makha taraduna
targeted public distribution system asi tha amada metric ton lising marfuni thoi chatret nifumari darkar oigani masigidamak anoba godown kaya sanana ba thorang leire egasi chanarabadi yumthong khudingda ahongbo mamalda cheng sak phangalagadabanina lamdam asigi pulsi mahingda su ahongbo laklagani haiki Minister na makha taraduna Sarmila na lamdam sidagi apspa lautokhinaba khongjang jangsilibasi warushul ama puraktuna mahakpu kananaba minister gi maikaidagi pangbaya mating pangani haiki awang nongpoki miyambu hanthana yengba yaroi India ase furup kayana punsilaga sembani marak pamdaba thodok thokpasi government asu awang nongpoki miyambu asoi angam thoktanaba ahenbam eng sangduna lakli haiki. We will implement the Food Security Act. Then there will be no APL, no BPL. There is only one that will be the food under the Food Security Act. And in Imphal also we have enough food grants. So one demand was, why don't you lift from Jeribom, Jammu to Imphal? So I asked that point also. But in Jeribom also it is full Godam is full 5,000 metric ton. And in Imphal also it is full. And when I came in during the election period, I had already assured and announced that our party is for that, for the removal of that act. And we will, because you know that my party is the allied party. Khwairamban kaithel bu hena lu nan ba kaithel ama ohenna ba akhanna ba pathap ama puthok lagani haina Tagil da laiba Institute of Bioresources and Sustainable Development ISTV gi Director Professor Dinabandhu Sahuna phongdorake hiram sta report ama Khwairamban kaithel da malengi mafam atai da phangdaba phajaba masak kya uba phangli kaithel asida leiriba nupi kaithel sing malengi mafam atai da phangdaba gi damakta singtha nariba mafam ni sagol kangje ge horokpham oiriba lamdam asida leiriba kaithel asi hojikmakti motpada mapan naidaba mafam ama habida oiri pak chawda pikraba kaithel asi dunana thamnaba akhanaba pathama sindokpa loire miyamna thabak oina pangthokadaba sen changdaba pathap asi kaithel asigi masi amakaktada mai pakna pangthoknaba hotnagani masi amabu mai pakrabadi mafam punamakta sandoktuna khwadai hena lu nan bu kaithel ohanba irai laigani haina Professor Dinabandhu Sahuna makha tarki. It will be only clean by creating a public awareness, which is very important. So you just wait for some time. You will see we will have a very good program for cleaning of Imphal city. So after awareness program and doing some little bit of innovative work, you will find with the help of the government we can make it one of the cleanest city in India. Yes. Just wait for few months. Hojik center da paliba BJP government na North East state sing maru ina Manipur da miyeng changlak pasi lamdam asigi khwaidagi laibak phawani asigma tanja asida lamdam asigi naharon singna mating phudok na hotna phai lamdam asigi naharon sigi mating phudok anaba tanja piba oina tayen da leiriba Institute of Bioresources and Sustainable Development gi complex lamdam asigi posak sizinaraga lamdam asigi khutsa haibasing na puthokpa pothok khaktana laiteng oina semgatpa haure khongthang asi campus asi phajahna ba khakki semgatpa nate lamdam asida leiriba naharon singda anaba thona pi na ba paikhatpani haina sumhana makha tarakhi. I need the cooperation of all the people from different walks of life, starting from the common man to the richest person, people from even the students, the professors, teachers, the politicians, the government. If all the people come together, not only we can enhance the beauty of Manipur, but also we can create new jobs for Manipur. Yes, jobs, because this will create new jobs. And once you have new jobs, people will be very, very happy. And one thing I found in Manipur, the people are very nice. People are very nice people, very simple people. And what we need to do them is to organize these people and encourage these people. So once we encourage these people, little bit of encouragement, that will be also very good. ISTV Pogdamak Ningthokongam Sanajau Mitay Amasang Mainam Surendra Mitay IBSD Takyalpa.
Naga Singi Sahigi Maru Marang Kunba Kumei Luingaini Festival Senapati Mini Stadium Ground Pangtokre. Taramasida Rural Development and Panchayati Raj Minister Francis Ngajokpa Senapati DC Jacinta Lazarus Tungan Ba Nagalup Singi Luchingba Sing Susargyake. Francis Ngajokpana Senapati asi Hauzik Ing Tapa District Ode Masipum Namak Miamgi Mating Dagini District Sigi Hana Pamung Yankai Legadaba District Hospital asi Pamung Jamada Hengatuna Semgat Sarapagi Tabak Tatari Maigi Pibam Pagat Hananaba MVA Taragi Power Station Ani Mau Amasung Makanda Sagalagani Highway asi 4-lane Oinanaba Ministry of Transport na Tabak Pakalagani Lambi Nakna Miamna Yum Kai Sagat Pidanaba Apple Tauke Senapati Mini Stadium asi Matanga Chunaba Maongda Saganaba Thorang Lede Awang Nongpoki Ahan Boina Indian Institute of Information Technology Senapati Dating Lagani Haike Thorangi Sarukam Oina Natki Oiba Jagoi Isai Natki Oiba Masana Amadi Jagoi Isai Kaya Utke Senapati is the only district not in Manipur, not in Nagaland, but in the whole of northeastern India. Senapati Ngaktina Koina Triple IT. We are going to set up Triple IT in Senapati. Triple IT means Indian Institute of Information and Technology. Haiba. Also engineering mayam tawdu Indian Institute of Information and Technology Senapati da pigre. Luingaini Lakpada Manipuri Governor Dr. K.K. Paul, Chief Minister Okrabi Bobi Amadi, Manipur Pradesh Congress Committee President Gai Khangamna, Manipur Miyam da Yapapauzel Pirakli. Governor ki Cherola Sina, Manipur gi Naga Singna Sahi Kudingi, February ki Tang Tara Mangada, Mahi Marong, Jumna, Amasung, Marang Kainaba, Luingaini Festival Say Pangtuna Lakli. Miyam na Kumaya Sida, Taibang Semba Mapugi Mafamda Yaifanaba, Punsi, Pinabu Haina, Tony Zehari. Nada Masung Chanabigi, Torongi, Oiba, Kumaya say, Hauziti, Tourist Singi Festival Ama, Oiratuna, Kanglup, Lining Lashol Amadi, Furuki, Kenabalatana, Puna Saru, Yaminaba, Kumay Ama, Oirakli Hari. Chief Minister Okamibo Vigi Cheroldana, Kumay Asina Lakpada, Manipur Praza Sing, Maruoina, Naga Isil Inau Sing Dai Papauzil Pirakli. Kumay Asina Kunda Minariba, Community Kuring Maki, Marakta, Masilmana Oibagi Nungsi Sanaba, Mari Adu Purakpa, Oirashanu Hari. Manipur Legislative Assembly ki Speaker T.S. Lokeshona su Luingaini ki Yaifa Pauzil Pirakli. Sahi ki Anauba Marumarang Hunduna, Potok Zatok Hena, Koknanaba, Ishorbu Kurum Zaba Kumay Asina, Wata Padaba, Nungsi Zanana Leba, Saukatpa Manipur Ama Purakpa Oirashanu Hari. MPCC ki President Gai Khangam ki Cherolna, Kumay Asina Lakpada, Naga Isil Inau Singda Yaifa Pauzil Pirakli. Kumay Asina, Sanchi Leba, Saukatpa Lamdam Ama, Ingna Tikna, Nungsi Sanana, Zahonga Hongna Pan Batlamdam Ama Oirashanu Hari. Manipur Lairiba, Lairik Hairaban Ha Singbu, Central Amadi State Force Tabak Sangba Yabagi Post Masing, Hengar Hanbiu Haina, Janata Dol United na, Union Home Minister Rajnath Singh Hada Memorandum Ama Pisin Krehaina, Nasi Dola Sigi, Babu Paradalaiba, Pamusinga Unaba, Asida, Dola Sigi President M. Tombina Fondo Kre. Pamusinga Unabadu da, Dola Sigi State Secretary Len Gangte, Secretary Administration Sek Mufizuddin, Minority Cell Gate Chairman Y. Azizur Susarugya K. President M. Tombina Makatana Fondo Kibada, Center da NDA Government Matamda JDU ga Chahi Tarataret, Sadminaring da, Abspa Lokna Bagi, Tazaba Pikibadu, JDU, Manipur Unit na, Home Minister da Ningsinki Hari. Manipur dagi Abspa Lokna ba, Chara Helibi, Rom Chanu Sarmilagi Kongjangasi, Kantabiduna, Abspa Ripple Taunanaba, Memorandum Aduda, Pali Haike. Masrigi Toli ba, Quigi Tabuk Pangdabagi Sameshamiam. Aduga Masi Tabuk Pangdrabadi, Madurigi Lakpa, Quigi Salan Ningdam Lambi the Sakiba, Quigi Naharul Meam Sing Se, Masi Dagi Kitang Ship Tonanaba, a Quigi Central Processing Haitare, Aduga State Force Ki Maruina, a Quigi Force have a force, Lawamatamda, Maruina. Manipuri educated and employees in Sida, Masing Kare Hena, a Quigi Saptung Pidung Nine, Pibina Nava, Masimaga, I Yamkana Monda, Masima. Honorable Union Home Minister Pulling Shinsin K. Manipur gi Sangdaba Yadraba Sana Taknaba Polam Kudingmag Highway Ania Sida Driver Singna Purakli Bani Lambi Ania Sida Driver Singna Tenariba Kudung Sadaba say Manipur Praza Pumbana Kangbi from Toi Haina Senapati District Drug Owners Association Amadi Senapati District Drug Drivers Association Natador Pachol Amana Kangalagli
Mau Gate tagi Sekmai Fawbada Lairiba Police ki Gate ase Manipur Sarkarna masak khangba karam bano haibadu athuba matamda sengdokadabani Gate amada lupa samadagi samanga fawba lobu yaure Laliba tangkun fawbagi manungda asengba ama khangandrabadi driver singna steering pai dabagi khongjang sangsilagani hare Haujiga tema be amtang lungjire Lengshin Birao, Sarma Opticals BT Road Imphal na Anoba Chahi 2015 Changlakpagi special offer pijabaga loinana Hodok Chare lens khaktamak laigadaba scheme. Scheme masi pambiba singna isagi mit kachana fiber lens ama leibigadabani aduga adomgi apamba frame ama free de pijagani. Khudong chabasi lobiu. Ngasimak Lengshin Birao, Sarma Opticals opposite Johnson School BT Road Imphal. Break matung me mutaram nok chare. February 13 numidang pung 3 lom taba matamda yaoloi major Sogaizam Kula Apo Palai Kidraba S Matai Leifam na Quakitel Hino Kongnembi Masagi Anaba Amadagi Ikang Kangodana Laikidre Hari Magna Laikidabada UNLF Amadi Masigilan Mi Sangrup MPA na Awaba Pongdok Pagaluina Aroi Baikai Kumnabut Kre Lubasigi Department of Publicity Director in charge M Sakena Thorakpa Jerulamana GSQ da Pangtokiba Laikidrabagi Mafamda Ikai Kumnaba Utpa Amadi Awaba Pongdok Pagi Mifamda Party Amadi MSCG Chairman KS Pambay Organization Secretary M Chauba Amadi Joint Secretary Tampha Zauna Luchingduna GSQ gi Authority Senior Officer Senior NGO Singh Amadi Lanmi Singa Winana Pangthok Minake Thoramasi CSQ Dasu Vice Chairman A Wangpa Amadi General Secretary PH Yai Machau Yauna Atay Secretary Singh Staff Officer Singh Amadi Staff Assistant Singa Pangthok Minake Yaoloi Major Kula Introducing Amakatama Pal Marfudragi, Angan Basarupagi, Manipur Gining Tamba, Hanjilnanaba, Achetpa Firep Kaluinana, UNLF Ka Samnaduna, Mapal the Tabak Tawahurake. Local member Ama Oina, Arm Propaganda Gate, Tabak Toram Kayada, Mahaksu, Sarukiaduna Lake. Introducing Amakatama Pal Marfudramarida, MPA Gi, Mapan Super Besta, Basic Military Training Pangduna, MPA Gi, Lanmi Ama Oina, Wasak Loke. Training lawyer Matunda, Tongan ba, Pam Kaya Puduna, a Choba Todang Loke. Mag Lanmi Sangluki, Lamjing Lam Takpu, Jet Natazaba, Luki Sana Kanglo Lamadi, Taxi Kasi, Napagaluna, Masagi Ajetba, Fidep, Lezakiba, Atang Bayolo Amani. Mahang Manung Matam Zadana, like Hidabasi, UNLF Amadi, Masig Lanmi Sanglo, MPA Kaktagi, Mangzabanatana, Manipur Miyangi Mangzabane. Mahang Manung Matam Sadana, like Hidabada, Mung Manuna Nang Horiba, Awabada, Lupasina Sarukiari Hade. Lifesaver Manipur Lions Club of Imphal Greater na All Manipur Working Journalists Union Amadi Janimski Blood Bank Kapunduna Idan Tawagi Game Ama Janims the Pangtokre. New Yankai Hena Idan Tauke. Taramaduda Lifesaver Game Managing Director K. Patma Kumar Sharma, Amjugi President W. Shamjai Amadi Secretary G. Naumsa Yauna Myoikana Sarukia K. Managing Director K. Patma Kumar Sharma Valentine Day Lak Pagamari Lenana Idan Tawagi Thoramasi Pangtopani Naha Singna Igi Magun Kangduna Idan Tawu Haike Amjugi President Samjaina Idan Tawasina Igi Darkar Oirakumatamda Karamakhaidi Kanaba Pibangam Lagani Haike Club 25 International Manipur Amadi Janims Blood Bank Anina Punna Kusamnaduna MU Bus Standa Voluntary Blood Donation Came Amasata Craig Came Aduga Marilena Club Sigi General Secretary K. Karnajitna Lamdam Sida Ladiba Hospital Kayada Pukalaliba Anaba Kaya Igi Awatpa Labana Awaba Oide Asigumba Pibam Sidagi Karadang Oirabasu Mating Pangnaba Kemasi Pangpani Haike Indian Association of Pediatric Surgeon Gi Northeast Chapter na Sinduna Taranithai Suba Northeast Pediatric Surgeon Conference ngasi RIMS ki Jubilee Hall the Pangthokre Taramaduda RIMS ki Director Professor C.S. Arun Kumar Indian Association of Pediatric Surgeon Gi President Professor Minu Baspai RIMS ki Pediatric Surgery Gi Head Dr. G.S. Moyangthem Urology Gi Professor S. Rajendra Yauna Atopa Dr. Singsu Sarugya ke Director Arun Kumar na conference asiga mari lainana souvenir amasu release tauke mana phongnu kibada pediatric surgeon kayana saruk yaduna chathariba conference ase northeast ki oina han bane angang singi matangda karamna treatment amadi assessment tawgani haibadu conference asidagi khangmangam lagani haike thawanga mari lainana Dr. G.S. Moyangthemna nupi singna miro lingai matamda
चाहैदबा कया चाबा अमदि मतम चाना हिदाक लांगथक चाहौदबदगी अंगांग सोइनाइबगी चांग वांगहले रिम्स दा पेडियाट्रिक सर्जरी दा निंगथीना खंगहैरबा डॉक्टर कया लेबना इंटरनेशनल की लेवल यौना लायेंग बंगम लगनी हाइखे अखोई पैराटिक सर्जन ओना तोंगान मदु ट्रेन तौब मी अमा लेरे अरमा मतोम तो ओइबन अखोइना हांदगी एक्सपीरियंस खर लेबा अखोइना मा मगोन अखोइना सपोर्ट पीरे हरगा अदुबो व्हाटएवर अखोइना तौफम थोकबदो अखोइ अदुम तौजरी असीदम तकसु मपान कइदा सत्प दरकार लेते मयाना पामजरगा मागी मनिंग तो चनिंग बफम द सजखिना दैट इज डिफरेंट थिंग ऑल द फैसिलिटीज हाइदी अंगांगी सोनार पोप अंगांग मखई ऑपरेशन तौबदो मणिपुर सु रिम्स सुमरा मणिपुर रिम्स सु लेरे मिलाल में लोइसंगना सिंदुना ngasi वाइंगम लेकाई जिरी पार्किंग दा मितै मयकना गाड़ी नंबर थाबगी ड्राइव अमा सतख्रे मिलाल की वाइस प्रेसिडेंट नावखंबा मोरांग थेमना लुचिंगदुना सतखिबा ड्राइव अदुदा गाड़ी कुंथ्रारोम नंबर थाखे खोंजंग असि गमरै लेना मियामना इसा इसागी गाड़ी सिंगदा IND नंबर सोक्तना मितै मयकना नंबर थाबियु हाइखे गाड़ी दा मितै मयकी नंबर जेरोक्स नपसिन बगी थवोंग चथबिगनु हाइखे माग मखा तारादुना खोंजंग असिगी मखा चथरक ओइना हयेंग सगोलबन तेरा सयांग लेरकता लैबा वाइस प्रेसिडेंट की युमदा मखा चथगनी हाइखे तमुददी याम ओरिजिनल ओने तसेंगना गाड़ी दा कोगी अदोम अपामा मसुगम दा तोरगा सिगा नपीबा नत्रगा कोइना येकीबदो मदुना खन फमजरी बसे मयेस मिलान खतेगी नते नमसिता लेबा यलोमी पुनमकी मयेमी हाइना मियाम थमजरी MG Avenue da laiba Barodan Maxwell Hindi Primary School gi akoibada mosiliba sing IMC na yengsinda gi mayokta ngasi school asigi mahire amadi oza singna wakat khongchat ama MG Avenue gi akoibada satkhre khongchat adu da school asibu phattaba hunjin pham onthokpiganu mahire sing larik tambada apanba pibiganu school asibu mai leinaba singna kanbiu haiba placard kaya sijinake school asigi headmistress T Sunitana school asigi akoibada angi wangmada haira yoliba sing amasung amotpa polam sing pashin badagi hygienic oidre mairoi singi khanbiraga mari lainaba singna miyeng changbiu haike sina akoi gi angang gi mahai tambada yamna akai ba tholok ba hai tare koi si yamna shanti oina mahai masing tamgataba satra singni aduga yam laira jaba tola taraba angang sing khaktani akhone yoka sarakase tuga sigi sida taurai ba amor akai tholai ba thabak mayam sajalai ba risumba mayam se mari lainaba authority na yeng changbiu masi akoi yam khang bada yam wa ba angang sing lai tamada akai ba yamna thole Sagolbal Kendra da mai ising amade lambi thongi phibam sahi khara asida mengkhatpa ngamle haina Kendra sigi MLA oiriba RK Imona ngasi bahaki mayumda pangthokpa pawmisinga unaba amada phongdukhre Kendra sida sahi kaya toti singi damak pipe tingdana lerambadu chada marfudra pipe phumduna ising phanganba hore ising phanganana ba pipe tingbada mak masana lupa lakh 13 rom puthokthuna thabak paikhatle haike Paugi mifam asida Sagolban constituency Central Committee ki President L Novokumar su sarukya ke main focus in si ai sama masu nuai jaba haigadra prajada akoina pipeline samandana mafamda sunai leke haba Sagolban kendra bokta sing pipeline tragadi atai krai dinu le ambi sinai question tangani isagi personal kenu thadaraga masi department ki maten ju phangi honorable minister su kha maten pambi rei magi department gi aduna masi agi sembat pase agi main agi focus ni main priority Sandal district ki masi block ki manung chana laiba khuibu khulda kadai mall farm amasung KVK Chandel ga khusamnaduna alu thabagi training program ama pangthokre thoramasida KVK Chandel gi program coordinator GP Kabui amadi assistant chief technical officer TS Motilal na resource person oina wangang ke kadai mall farm gi mapu hemoi rong khalingna training ase thabak phangraba khul asiki miyamda kanaba kharadang oirabasu phanganana ba pandamda pangthokpane khoibu da lairiba hector marigi farm asida metric ton amagi chara thaduna metric ton chamyang khagi pothok puthokna ba pandam thamni haike District Legal Services Authority Bisnupur na sinduna District and Session Judge Bisnupur da lok adalat phamkre tongan ba bank singa mari lainaba case chama 19 gi manungda kunthra rom yanaba purakre hare Tombisna High School gi campus tagi phangkhiba mi gi saru sayang gi asengba puthokna ba amade mafam khangdana mangkhraba mi kaya gi achumba khangnana ba honabada mateng oinana ba Human Rights Initiative amade Families of Involuntary Disappear Association of Manipur anina puthokpa wall poster ma ngasi wangkai thangaba laiba Human Rights Initiative ki office ta phongkre Tharamadda tongan ba lup kaya gi luching bisingna sarugya ke Human Rights Initiative ke Executive Director Jay Kumar na
सरकार असिना ngasi fawba saru sayang sing adugi chap chaba mari leinaba sing puthokpa ngamdre CBI da sinakre haiduna komthok tuna leire miyamna achumba puthokna ba sarkar da taksinba matam oire haike miyamna hoji oi I hoji sangchak matam da saru sayang sing matang da do sondo koi mi miyam mangi ba asigi a posib je to thamadagi dalagu lebdagi mi miyam mangi ba he da miyam ka bo hakki ba sigi mayam sida masal khongda mayam se masigi si mai miyamna khangna ba do khanga da sibog de koi masibog de awab lei sibog de koi khangam changi masida mukta koi asum wain achumba wain phanana ba aduga miyam da kai tare ko ihok jong hamda masi process na kitang mit mai pang na ba mayam da madu ge khoina lanthok sa Loktak hydroelectric project ki electric bus bar repairing tawna maram oiduna hayeng ayu pung mapan dagi nungthil pung ahum phawba Manipur gi mafam kharada mai phangloi hare State asida umang wamang koktorak padagi mahusagi khal kaitharakli basi khara makai kannaba pandamda MU Department of Mass Communication sinduna MU campus da u chara kaya thakre u chara thabasiga mari lenana department asigi head Ganesh Sethina lamdam sida leiriba myoi khudingna u chara amam tharabadi mahusagi khal kaitharakli ba asidagi khara makai di kanbangamgani haike to maintain the clean and the environment will be very decent one, and our department students are making very good effort to make it more clean, more decent. Patriotic Writers Forum Manipur na sahi khudingi oina sahi kuntra manga gi makhada leiba Manipuri lolgi aiba aibi singda piduna lakpa arambam ibungo hal amade Binod Kumari Literary Award 2014 Rameswar Sarungbam da piragani haina forum sigi cherol amana hare hauji amuka na tenma brem tawjare break ki matung mayam amuka na taram nokjare Malengi oina ing solusingani tarani thoidagi haukraba 1 billion revolution ngasi moirangi jingkai lampakta United NGO Mission Manipur Women Committee amadi New Life na punna sinduna pangthukre thoramasida Sobita Mangsatabamna thoramasi nupigi mayokta otnaiba thingnanaba America gi aiba amana miyamgi mot lobada miyoi billion amadagi mateng pangkhibabu ningsingduna pangthukpani haike Moreda Assam Rifles na Paumi Phukiba Thawong All Manipur Student Union MSU amasung United People Front na kanayaning daba phungdukre Yumnam Ningol gitarani misiga mari lenana maralaiba myoy sing cherak pinanaba damdamasigi imalup taramathoina miyeng changlagani hare Nipko gi office ta pangthokpa pau gi mifam amada gitarani gi apopi thoinuna misi asiga mari lenana police ta haijarabasu hojik phawba thoksadana lei haina pendaba phungdukhe JSC convener Y Ibo Pisakna misi asiga mari lenana hojik phawba mapuroi banatana atopa myoi hojik phawba phadana leide masina maram oiduna lamdam masigi organization amade imalup singna miyeng changbiu haike hojik phawba tumina lei sina maram oga koi sai san SP unajare SP unabdasu makoi gi leiba police ki thabak thoram singda koi pendaba mayama leire akoi gi hojik maksu nahan mak koi police ki kapsing police ta koi statement piba adu kari kari khal lak nuwa da koi unajabna statement piroi piru badasu hojik phawda karimta lokhat piba le Kangpokpi Town Committee gi Taruk Suba General Election ngasi pangthukre Ayupung Nipan dagi Sadar Hills Model Junior High School da akanba security gi section thorangal loinana miyamna nungthilpung ama phawba bot thadanake nungthilpung ani dagi bot masing thiba hobaga ing solusingani taramanga dagi taratret phawbagi mai paklaba member singi ming returning officer na lauthoke All Manipur College Teachers Association na government na nauna khankhiba principal singda nan Cooperation Movement Khongjang Makha Chathakibaga loinana tha sigi taratarukta Manipur College Gate ta wakan pham chathagadaure masi phawbada sarkar na association gi dabi pidrabadi February 19 dagi cease work strike changchilagani hare ngasi numijum ga matung pung ama makhairom taba matamda Kangpokpi gi matak thangba thong manak National Highway da bom ama leire haina miyam pakatna rure Sorok Mayaida bom manba posakama teramba duna lambi asida gari chathok chasin sing apan bathok lure security force singna hupna yengsluraba matung bom na te haiba khanglakhibani Orchid Research and Development Center da laboratory da puthokpa orchid seedlingi hardening chamber ama sangakre thoramasida Kiran and Sit Division Department of Science and Technology gi advisor Chandar Mohan Department of Science and Technology gi Dr. SB Singh Prasad Bharti gi ADG Dr. Manoj Kadaria KVK Henbung gi President Haukilen Kipgensu Sarugya K
League of Proletarian Students of Manipur gi chahi mari mapung pharakpa kumon thoronga mari leinana lairaba lairik leibang amjadraba mairoi singda lairik mating pikre thoramasigi sarukam oina haksang gi phibam soinairaba lairaba singi yum da chatuna achamba kudol tamkhe ngarang khangawdana haurakpa maihau langpokna yum kai tumna chakraba kongba khetri lekai da leibi Laima Trip and Credit Cooperative Society gi member Konsam Rebecca gi imung manunggi awabada sarukyabaga loinana society asina sel amadi chena chana ba firo chana thakna ba ko liksing mating pangkre President Medal for Distinguished Service 2015 phanglaba Manipur Police ki Inspector Soraisam Khomdon Sanabu okpagi thoram ama ngasi Social Union National Club Mongsangai na Sinduna Club asigi sanglen na pangthukre ngasi gi thoram aduda Mongsangai GP ki Pradhan Hawaibam Prem Kumar Sun Club ki President AK Joy Kumar amadi lemjaningai oiba mana phanglaba Soraisam Khomdon Sanana athoiba mithunglen oina sarukya ke Tauranga mari leinana club ki maikei dagi Inspector Khomdon Sanabu achamba kudol pot piduna ikai khumnubut ke Inspector Soraisam Khomdon Sanana phungdokhibada Mahangna phanglakliba President Medal ase Manipur Police ki makok thongba officer singna mahangna tawba thabak singbu khangbibadagi pirakpa oigani haike Tauranga mari leinana special invitee oina sarukya khiba kadagi additional chief engineer ke manoranjan na phungdokhibada mai pakpa mioi ama oinana ba khonabada puksel sengba amadi khonaba changi lalthumdi maina sakhiba yai mahai haibasidi isana hingliba makai adumak lengdana leigani manamaduna haurakliba mahairoi singna khonaba changi phongdokhi nan nei base mai cha kharore ihai jidi kedu moida aina yin sire mutungda ai ihai du mangini ai leidi ngai ai ihai dongni ihai bu hairagadi akoi hingnabu lambi se yamna lei tha sigi tara taruk amadi tara tare tagi haugadoriba class 10 amasung 12 exam ga mari leinana Bisnupur district ki manung da leiba examination center singi meter chamana konba akoibada CRPC ki section chamani phumari gi makhada chatok chashinda athingba thamgani haina district magistrate na lauthokre hojik sanabagi pau ngasi ki sanabagi pau da tennis Taramathu Suba Thau Tennis Championship ki Men Singles ki title MD Azad Khan amadi team event ki title na ATL Riders na lokre Thangweban Athletic Union Thau na sinduna Union Sigi Decort of Tennis Court ta chathari ba Taramathu Suba Thau Tennis Championship ki ngasi sana ki ba Men Singles ki final da MD Azad Khan na Y Lelenjibu amataruk taruk ani taruk mari set ani amada mai chiba pike team event ki aroi ba match da ATL Riders na Rhinos pu ani taruk ahum set ani amada maithiba piduna title lokibani makung mathang taraba sanaroi singda thoromapu singna trophy amadi sel gi mana piduna puning thawat khe Sahi tara taruk makhagi taramathui suba nupa masagi final da TFA team B thinungai amadi yumbu tabaspa team se tabungkhok ka thengnaragani TS Birchandra Singh Football Academy na sinduna tabungkhok makha lekagi tabaspa complex ta sathariba sahi tara makhagi ahanba sahi tara homdoi makhagi taruk suba amadi sahi tara taruk makhagi taramathui suba state level boys TS Birchandra Singh Football Academy tournament ke ngasi sanaki ba Sahi tara taruk makhagi nupa masagi ahanba semi-final match da TFA Team B thinungaina tabaspa Team A tabungkhokpu goal amasinoda maithiba pike anisba semi-final match ki sanakibada tabaspa Team C tabungkhokna SDC samurobu goal taresinoda maithiba piduna final changkhibani hayeng sahi tara madi tara homdoi makhagi aroiba match sanaragani RYDY Ngaikong Sipaina Sinduna Chathariba first state level 8-man aside football open tournament ki ngasasanaki ba ahanba semi-final da host team RYDO Ngaikong Sipaina Eagle Loktak project po goal ani amada maithiba piduna final changkre hayeng anisba semi-final match da TKYC double kabui amadi MSS part 2 part 1 ga sanaragani Red Eagle Football Association Leisang Themna Sinduna Association asigi ground na chathariba first level ECOP Trophy 7 aside football tournament ki ngasasana ki ba ahanba match ta YDFA Angthana MP Kiambu goal taruk anida maithiba pikre anisba match ki sana ki bada YDA
Haibong Khongna Glener FC Tenthabu Goal Mari Amada Maitiba Piki Young Brothers Club Langdumna Sinduna Club Asigi Playground at Tim Tarani Thoina Group Mari Thongna Kaidokuna Zatariba 3rd State Level 9 aside Nongpok Ningtho Nongpok Panthoibi Men's Open Football Tournament King Asasani Kiba Ahanba Metsta NWAP Urupna SYDA Kiamgai Santipurbu Goal Mari Amada Maitiba Pikre Anisba Mets Ki Sanakibada KLLFC Kiamgai Khagina UYC Uran Chirubu Goal Anisnoda Maitiba Pikre Manipur Hockey gi miyeng makada YCCIC Kontha Ahlupna Sinduna Ibudau Marjing Ground Kontha Ahlupta Tim Tarani Thoina Sarukyaduna Ngasidagi Ahum Suba Yumnam Rasmani Memorial Invitation Men's Open 7 Aside Hockey Tournament Hokre Audopagi Thoramda MLA Tian Hawkip MLA N Birena Thorama Pusingoi Mathang Thagi Mars ki tang ahum phawba sathagadaba tournament asigi ngasi ahoba numit ki sanakibada Amha Moirangna Hockey Union Team B Largingbam Laikaibu goal ahum anida maitiba pikre State asigi team nipana saruk yaduna tha asigi tang taramanga dagi taramanga suba Dr. Kanti Mukherjee Memorial Invitation Hockey Tournament Kumalampaki Hockey Stadium da horagani Sanabada politics tawduna angang mangan bagi wathoktuna Manipur dagi international ki thakta afaba sanaroi puthoknaba Manipur gi praja section khudingmakna mating pangbiu haina Hockey Manipur gi secretary TS Manihana phongdukre Kumalampaki Hockey Stadium da laiba Hockey Manipur gi office ta pangthokiba thoramaduda tournament committee gi director Hockey Manipur gi vice president NG Motilal vice president S Jamuna tournament committee gi umpire manager PS Priyo Kumar amadi atemiyu kya susarugya khe Secretary Manihana Makatana Fundok Laduna, Pantokadoriba tournament asi North East da Khwaidagi Liraba Amadi, Khwaidagi Chauba Ama Oide, Manipur Hockey Association Amadi, Manipur Women Hockey Association Anina, Semba Hockey Manipur Ledam Drabadi, Manipur da Olympian Asian Gold Medalist Amadi, International Sanaroi Singh Putokli Bakaya asi Putokpangamlam Loi. Handaki taramanga suba edition asida mapalgi team amata saruk yararoi International Hockey Federation gi anoba rule sijinnaduna sanaroi singi tempo wangkhatnaba half ahum thokna khaidoktuna sanani winner oiraba team da lupalising kuntramanga runners up tarba team da lupalising kun ahum suba position da lupalising taramanga amadi best discipline team da lupalising manga pigani tournament asiga mari lainana Manipur gi ahanba Olympian Pinilakaman ani suba Olympian KSS Thoiba International ki thakta sanaroi nupi puthokpada takpi tambiba pi inausa amadi discipline leina takpi tambiduna angang puthokpada achoba thaudang loriba coach Chandralekha da tournament committee na citation amadi achamba khudol pot piduna pukning thawat kani haiba wafam sing phongdokhe Manipur Olympic Association na akoina kadomda kenu khangawdaba nuksilama humjalaktana mathumanung khangdana akoigi hockey association lama semgat pirakpa aduga hana leiriba ipa ipujina thambiramba chahi yankai humugi mataktagi lairaba hockey association nupa amadi nupi gi anisi pusin jarga semba maga anisi gi class amkhak leibisna maram orkanda akoigi association kharajina akmi atopa kharana akoigi angang jingsida politics tawraga adu sanaba yani yaroi gi pharakanda aina putokune haibagi wakalon sima thadok narkanda akoi Manipur apun bagi yakanda apaba angang putoksi Olympian maximum putoksi Asian game maximum putoksi World Cup sanaba ngamba nupa nupi maximum putoksi akoigi potential marang kaina lei ground marang kaina lei haiba phamje thamjarakanda jada jarakliba jada jagadoriba taramangarak suba Dr. Kanti Mukherjee Memorial Invitation Hockey Tournament asi miyam ki cooperation ga loinana hoi success oijage Manipur Veteran Cricket Association Sinduna Langthabal Public Cricket Ground chathariba ahum suba 2020 Manipur Veteran Cricket Tournament ki ngasasana kiba match ta Cyclone Thangwibanna Imphal West Veteran Cricket Club pu run kuntra da maithiba pikre Cyclone Thangwibanna tos gamduna ahanba betting tawada over kunda wicket manga siraga run chama humpu lokhe Masigi Pakumda Imphal West Veteran Cricket Club na apiba over kunda wicket mari siraga run chama kuntra lawduna maiti khibani Cyclone gi James na knock out da goal yankani panda run chama lawduna ngasigi oina man of the match ta ke hayeng DSU amadi Model Club B Chingamakha sanaragani Mamang Thagi Tang Kuntrama Thoidagi Kerala da Chatharakiba Kuntramanga Suba National Games Zago Isayamadi Maigi Kumaiga Luina Ngasilushin Kre Sahi Sigi National Games Asida Services na Gold Marfudrama Thoi Silver Kuntra Humdoi Bronze Kuntramanga Punna Medal Jama Yankaimapan Pangduna Raja Balendra Singh Trophy Lokre
Yumbu Kerala gold Yankimari, silver Nifunipan, bronze Humpu Puna, medal Jama Humpunito Pangduna Anisubata Kre. Haryana na gold Nipu, silver Nipu, bronze Kuntaret Puna, medal Jama Subna Taret Pangduna Ahum Subata Kre. Manipur na gold Kunitoy, silver Kunmatoy, bronze Kuntaruk Puna, medal Humpumapal Pangduna, Taret Suba position Taki. Matang Zahigi Kuntrataruk Suba National Games Gawada Pangtuklagani Haina Lauto Kre. Thasiki tang mga dagi nipan fauba Daman and Diu Dadanagar heavily Union Territory da pangthokiba Student Olympic National Games ki Art and Culture amadi judo masana da Manipur na punna medal yankani thoi phangduna overall team champion oirakle hari Haujinga sinom ge engsa ki pauda ICAR Lampel Party ki phangba pau gi matungina ngasi ki khwaidi ki 7 degree Celsius kuni thoi dasmik nipan khwaidi ki ingbana degree Celsius mari dasmik taret nungsita yawba ising manil gi chang ayukta chada marfutaru nungthildana chada yankhai mari nongju gi chang nil Hojoroi bada maroi ba pa mukhana lamdam asidagi apspa lauthokna ba Bharat ki Prime Minister da takshilagani haina niminini ki khongsata nga se Imphal da thunglakhiba Union Minister Ram Vilas Paswal na phongdukre Khwairaman kaithil bu hen na lunan ba kaithil ama ohenna ba akhanna ba pathap ama puthoklagani haina IBS digi director na phongdorakle amade Naga Singi Sahigi Maru Marang Hunba Kumhai Lui Ngaini Festival Sanapati ki Mini Stadium Ground da pangthokre Nasi ko na ISTV na pizza pa pawmata solution jare niyang tabiri ba singwa mukha na kurum jare